Manipuri lai harauba kumhaibu Inglisingani kunga mangagi UNESCO gi Intangible Cultural Heritage List chananabagidamak paikhalak pathabak thaurangi manung chana ngarang Rajya Sabha gi MP Sanajaoba laisembana Minister of Culture Gajendra Singh Shekhawat ka Unaduna Waree Sanakhre New Delhi da leiba Minister gi residence ta MP Sanajaoba laisembana luchingba mihut kangbu amaga unakiba aduda Manipur gi puari ga tatna thanaba yadraba top pamagun leijaba Lai harau babu hena chaukat hananaba wafam sing pukhatuna khanaki hairi madugi matung New Delhi da leiba Sanginatak Academy da suchatuna hiramasigi matangda mari leinaba singda taksinki panbe abadi lai harau ba kumhaibu kumja lisingani kuniga mangagi UNESCO gi Intangible Cultural Heritage List chananabagidamak Sanginatak Academy New Delhi na recommend taunanaba MP Sanajaoba laisembana Union Minister for Culture and Tourism Gajendra Singh Shekhawat handakta cherol ama thaduna taksin kibani Manipur gi ningthau loinana Rajya Sabha gi MP Sanajaoba laisembana Union Minister da thakiba cherol adugi matung inna lai harau bahaibasi Manipuri culture gi macha kaya yauraba religious amasung social festival amani lai harau badagi isai amasung dance kaya gi haurakfam oiri masida natana malem laisem lon miyoiba yauna thawai panba pumnamak athoiba mapu mana sembani haiba mayek sengna utli loinana malem asi imung amani haiba takli cherol asina makha taraduna Manipur, Assam, Tripura, Bangladesh amasung Myanmar da lai harau ba pangthokli state asigi lekai da chahi amada thadoknaba yadana pangthokadaba kumai amani haina cherol aduda panki